Mayam Bukrumzari, Domning Ribas Impact News ni, I Joyce Rusham, the Impact News ki, Manu Huna the Taram Nokchari, how Kiba Punkun Marie stays da Quina Manipurgi, Mapumkayada, Irang, Kamayama Tingnare, Hanaki Rangasi, Quina Yapna Tongan Mamong da Koibu protect Gadaba sing the attack Toba, Dukumbagi, Irang Zoquin Tingne, Chorachan Puda, CR Assam Rifles ki, Casperna. Hozi miyo ni gari na thumjale haibagi yamna chawna ihau hauki aduga CRPF ki gari du mob na mai thugai kibagi paus lei masida natana phogak chaw area Bishnupur district phogak chaw awang laikai da leiba army post army ji akhoi gi protection gi damakta haina center government na Manipur thamli bani deploy tori bani akhoi bu protect tawgdori ba adukumba army gi post kuki khulai paiba singna attack Chatharakpa, Aduga Madugi firing, cross firing, 30 minutes per word minus Sataki Hari. Aduna table Zikarum the Olivano, Ahoida protect Togada Singa attack Chatharakpa Sikumba Sigi incidents in Malay. Masida Natana, Ahoina Topa, Miami, Pumatamda, Kamjongi, Zasat village from the Duma firing incident Laiba, Masida Natana, More town, border town, Moreda, Kabui, Nagagi, Gari Yama. Muslim macha mana thauba gari adu park tarome haina aduga madugi gari dira salai taret ki sticker thelame habagi gari du mayam vandalize tauba masigi pauzi akhoina mayam ngasi akhoina telecast tawkrabani aduga ngage manungda akhoi viewers singna su yengba phangbigani aduna Churachampur site ta mob ki culture security force ki mathakta maine attack thaba masima thengnare aduga Imphal ki site ki akhoina yengpa matamda Manipur laiba issue mayamzi akoina amatoina apunba Manipur gi damakta kano hingminasi laiminasi haibagi paujel ga loinana Manipur kaibiya roy aduga government zina hek sorpa matam or penda ba thabak torp matam da yam fongna kano voice people gi voice pukhalba CSO sing moigi role na karino haiba matam da sometimes moina ju penda matam da parliamentary oi da ba wahi seasonai haiduna Mayumna admaina mob attack chathaba adugu mai thawrok so khone thengnare aduna ngasi akhoni yankadori bazi angle mayam firing is still on armies in the attack tawre adagi nganga da barsu hojikti pen da kholaw mayam na sometime cross the line so tawrebra aduga madugi mathakta amka mob ki culture zina kamain tawba haiba wahangam bazi yamna chawre aduna Manipur zi kana na control tawribano khoigi irang zigi marakta mathang sigumba mayam mama charang na bathok pasina Manipur zi kana na control tawribage haibi question ze lakle aduna khoina puzari ba topic asi firing on army targeted voices shut who is in control aduga khoigi panel members na ahan bada Haki right Makta election biriba Oza Sankasar social activist Ozabu Taram Nokchari May I thank the election biriba BJP gi panel member oina Sarugya biriba Desras Yumnam Desras Taram Nokchari and on my extreme right election biriba Oza Dr. Yumnam Premanda associate professor head of law department Manipur University Ozabu Taram Nokchari Nasigi discussion hawdokcha basi ahan bada ha oza sang kasar de hawdokcha ge haibadi hozik ukrul gi rang chi ju phong sana lady akhoina ngasi pauda thengajabada hoziki local MLA sing kamjong MLA degi ukrul MLA moi me amna hozik CSO singa wari sa duna hozik PC kamaine prorakani adegi irang ji kamaine laksingani habigi dugumba initiative lo busu akhoina thengnajai adubu ngarang maktazi chasata firing incident thingne masre is da haizaning badi akoina pauzi group animak ki site gi akoina dum present tong bahone je oza sang aduna kuki inpi Manipur gi site gi su moigi village chasad adegi atopa kuki tawa village singda attack chathabire moigi village ta admaina attack lakpadi moi chenbang phangden leire habegi moigi press list thopus lei aduga moigi photo su loina na admaina thopus lei aduna akoi conflict se yamna conflicts na civilian singda su asok paje sai thing je side anima khoi myam thingna jare oza kamaini bi ya bage 거기 피펌세 강대 크라 파라카드라 하이드나 칼라 라이링가 무 henjin kum나 우에 아도 까나노 노 하이버세 아코이 하나 강바 장이 시 토칼라리 바바세 아코이 지 나쿠키 싱세 그리 하시라 피수 빰빰다 뭐 몽다 했다 또 토럭 바뭐 야웨 아코이 호제
government na anobo government na so hana yam na peace lang ni ngai locally ko tamon ton da tori mai te gi se so me am na so tawraga moi impha da la ro so kai su tawroi hai ba gi guarantee pi na ri welcome tawnar ta du ga son da ngasai gi ngarang khang khang hau da na mu sigi cho kari kari no da mu bom long san kat pa aduga hojik su moi gi mi di si da lak pa da kari su di akhoi na taw de hai de no akhoi gi mi sing di kampopil chat pa lang ba ya de hai da na dum lai ri ko sunga mo more da ngarang kabui gi naga ma gi gari du da ngasai gi akhoi gi salai gi flat to akhoi taret salai taret gi ma chu ma speak sneaker hai bra sticker to thelame hai ba gi tamak ta heta thuka aji di afaba afaba pamba aduga inthaba pamba gi wakhal lom do natabra haidona akhoi di low ya aduna thokhan ba se mo khoi di gi he adum thoya ba aduna ngasai flat tu na kari tawkedra gari du mai te gi oigera naga oigera aduna kari tawkedra ba akhoi na tawri ba tawnari ba iran du di aduna ti ha ba adu ere swai da ju akhoi na chat pa thiba mayam da adu di si da moi gi ming da len pata leri ba yum leri mayam se go akhoi na adum iran hawba yai na natra asumhaina asigi yamna mature oidaba macha issue da masida issue sagalaga dum tokhala pai sidi moi pi supa pamde sini haba sidi akhoi da karem ka thana ba moi akhoi yauri ba akhoi gi mina di peace to pulau da lo bo wakhan chauna dum thong hangba ngasi naga na su kana mata moi maram chada na khu thaba khopa tawdri senapati da hoji tawge haradi moi senapati da thinghradi kadai jagada bano hoji senapati da kuki mayam leiri Dimapur power ga chali bna tro se lengme gi area power chali bna akhoi naga na gadongai sida gadongai tawrage handali tanda khara thokpa khopa degi adusu moina mi phuba degi hawrak pa natro aduga nahan mi pharam daradi adusu issue se chawthoro moi mi kun ma thoi kidnap tawba hai bado adu hoji kamjong da mo narrative cha thore adusu moina kappa hawbani adugi proof pajan lai mayam kamjong student union na kamjong gi village na kaino piri badu di ko simaina moina dum hodokpa adu hojiksi maitena karimata moida khut haba kapa tawdrieba natra naga litan area si khaktani haba khara irang lang bai se adu sonda na mu ngarang do kaino maphamda bong thadhara ngase ayuk tawra khol ba hai ba se adu maite gi area da ne haba adu di moi intention se kari no haba joyshri akhoi se kyan tabung ngamda ba pot amakhak akhoi da leire ko adu na masidi government na do government na yam phana ngai hona da lai aduga hojiki government se da moi gi deputy cm su yaw bane haba adu eri matam khara di silent tawbiyo na akhoina lawjaba haijaba sidi praja gi interest praja gi wakhando akhoi di nei na bo wani akhoina decision lawga da banate akhoi di topic to issue thokpado masi chume chumde haibadu praja da knowledge piba praja apamadu phonthok government da challenge tawbisu nate masi government gi matam lengak na kari gi no political politicize raga adum political ki kaino oina khallaga adum karyasira victimize tawningai hona ba khotpa se it's very wrong, it's very shameful ase lale akhoi praja mayam du degi pukning wakhan phadaningai praja se akhoi linjen mananingai aduna amana tawri pun makse lebak ki tamak ta tawbani madu tawbudu da lebak tu da nungsiman bagi lebak tu ki feeling da ngang ba khopa da kitang emotional oi ba henjan ba hai ba du leram gani adu de mi oi bagi mahausa ne adu bu loina mak tu chumthop da rules of law mu lei ko adu na ngasai akhoi na si da hai ba si cookie da yengthi bagi na te chei ba da na te cookie na to thori ba thabak tu heman bagi madu chumde phate hai ba do akhoi naina bo wa ne praja na su madu to honing de ko akhoi naga gi soira su akhoi hai gani maite gi soira su akhoi hai gani any political party na soira su akhoi de hai gani any leader amana soira su akhoi hai gani akhoi gi soib sa tum hai adu madu na landi na te haba adu di lebak semkan ningai phaningai gi loina makta idea se contribute tawna bane hai ba ko adu bo ngai en hai ba do for example ngarang pamdaba thodo khara sinjamai da thokre akhoi manipur mayam ichat ne ikai ningai ne ko hoi mana ngang ba da soiram ba ya soiram da ba ya soiba yoram ba ya mana topa ma da so apologize to ba khoina ure aina dumai ngang ba do haina soire yare ne adu soiba do city government ne ma chief minister ne adu ti mangon da che ama tha da bane ba police ki through de gira natraga magi PRO de gira PA secretary de gira nang ase explanation hai ba ki tawgadabane natra court ama tawdabne lekai na pamde khote lerso lekai gi magi club leram gani
aduga magi kendragi committee leirangani haba si mob ki mongda khutak da adu da haibagi adu di niyom da thina la le haba magi club aduna natragi imungi sagina ko akhoi jing de de akhoi individual da kadong su mob uroi oi community amaga mani khun amaga dispute leiba kan da thopadi ugani jing de individual issue si de khun gi authority na explanation tawgani haba club na tawbu ya haba adu ngarang sujata na ngangbu da mangon da henjanba natraga chief minister mathada kaino tawde harti government gi site action log gi harti government gi channel le ko alekai gi di tawge harti club te gira magi lekai gira ko magi committee ama leram gani ba aduna kauraga masi maram se sentho kare gi no haina haigada bane hetta masai gi mi adum tholaga tawbo khopa sidi madudi man ngangbo politically mabu penda badegi soiba ngangbo oiramba yai adubu masai congress na ngangba oiramradi wari di semjan banati haba thokibdo adungbo thoppa mina haibuane thokta you thata bibu you thakuni haibudu di la leba adu you thak proof tu lairadi ma you thai haibudu dadi kaisu haide haba lande haba aduna wari bu asidi political party opposition na naina badadi kai di haba ngarangi congress na hairamba taradi adu di haifam thoeba adu ma kendra ma oibigi aduga mana luchinba ma su mera su group amagi oiraga haibudu adude nang se semthogadabani ko mabu matam pigadabani haba natana hetta yu mai thagani khotana mayam tholaraga mokki justice tawbududi adude ma ya anga mathoi tawna ba oina tare adude mob culture se condemn ta wala ozana sinjamai gi mi da natraga anybody da natraga mini khoi gi sem da yadaba chaka amana dumai na mu tawrone jingdagi ama tawraraseni waribu onatraga kendra madigi tawraraseni adudi akhoi je lepaki natreba ko adudi issue du tongan leba individual gi issue tongale party gi issue tongale lepaki issue tongale ko community gi issue tongale heba adu akhoi phapta dabne heba aduna tv discussion da ngangmada aisu masu soiba yaba lei ko soiba do chungthopningai lambi so mulai na adugi pot chatadana hojik irang sari badudi adudi pharene aja semna hoji afaba kaya torarasu hoji cookie na gadai da acknowledgement tauge cookie na gadai da honor tauge are ma best level da hana hire tawre hoji cookie na lita da mai appeal tawrasu cookie na thau gadai da sage mana adu ya harsu hoji mai te gadai da kampo pi chap ya ri ge ba ya ge ba proof ham ta pi ro ba lo khemjang gi asoi ban na ti ba ma la le hai ban na ti ba ai badi mi singdo mai singdo na phatta ba de gi moi da lan han ba ne ba adu ma di government ne na akhoi wakat pasidi government ne haba the government aina paira so aina thena ba ta ba adu madi government pairi leader oibane na pendaba pemba mayam do lakani haba haiba ta bane haba adu di aina hayeng minister oira so aingon da achumba su phattaba su thakataba su aibu attack tawba su mayam dum lapa ta bane adu di praja gi seba haibu di adu akhoi leader gi responsible ne right lugo oza hojik sometimes akhoi na wangang bada yamna kano migi image soigadaba or reputation da hurt togadaba sentiment hurt togadaba wangang wada asoibasi yaudaba su nate yaudi yawe but adudi madugi proper channel le haino jan thambi bane but overall sumi ek matam da akhoi gi manipur je akhoi di india je democratic chat pa lengak dina freedom of expression city phazna lebi haina khanbi bra natraga yamna sensitive oi ba wangang ba yadaba phazan bagi moong da mai ubi bra SSCSO leader sirja yamna manipur se akhoi yamna chokhataba moong da mapan da min ugani akhoi si ikaya bako maramdi ngasai freedom of expression haibase lay aduga democratic nation ni anybody can express whatever she like it but express toba ya haina mi bu yamna sokataba humiliate toba assassinate toba budi runa leirasu ngangdaba tawdaba na di phai adudi ai wairasu ma wairasu adungbadi akhoi su pamde adubu ngasai aina haibadu soi khre haiduna mobna justice toba yade haiba soibadu ma soi khre hairade master homba na choba na soi khre hairade mangon da bizar toningai rules of law omal leyeba government di adu paikhaga da baneba adu di phare ne aseta mi ama se hurale phataba tawre haina police da pharo heta mi madu lale na bizar tawdringai hatpa yabro yade mi hat khaba mi phoba da so court chumra chumdabra have trial tawra kanda last while tawra kanda mi do phasi tawbane dandi do action do lakpane have ne da aduna yes freedom of expression do lay haidana mi bu direct attack tawra ngang bu di akhoi madu di akhoi pamde leirasu aduga masai ki leiba is ngasai ki express tawbu kanda mana ai di ma bu support tawde
ai gi tamai ti ma matik cha de hai bata ai ma gi right le ba ko ai na chief minister wai nang na loi na ai bu support toro hai bi ya ro ba ai bu support to da ba pam da ba mayam dum thorak kan he ba okay ko yes adu gi idea da adu bu ngasi gi sidi lepak ki ai na haijaning me di ngasi di lepak te issue ama burning toraga cookie sing na maram maru oina hojai ko maite gi marak ta su naga marak ta su pra wai chahali ba nungsi hanan da ba akhoi da sahon ba se akhoi naga maite meseng na ti habo cookie na karino ama police torak pati gi akhoi meseng khana rak pa mong da tahalak pa ne ba phare ne asi akhoi chief minister se phajana step lokhali yare bot aduga chief minister deputy piri adu ngarang kari gi cookie mafam da maite mafam da bong langsan ba nahan su sigi cycle lom da tawkhibadu di kaino lom da ko sing chang ba chappada adudi kri tawba adudi honor kha tawba phaya ba adudi mana tawribadu cookie do focus se step point na se ha bra hai bane da aduna aina hai badi pemba penna le so mana ngangbudu lepak tu nungsibagi kaniman bagi cookie na tawbadu henjan man ba ka hen man ba degi otu loina thorak pane hai bane da nang mo yeng khibana te hai da hojai na emotional oina ngam ba so handak tangkhul da naga da cookie na tothoriba sida government na yenglaga leibase akhoi nuai te habigi emotional ne habo hoji sanga kai thenda yengo ko hoji sanga kai thengi mi se imphalak pa ya de no ti no mai kap laga le 10 days sure adodi state government na ngasi phob action lokhate se asi debate tawradi hora thorak kani haba pen da ma'am pudina adu iwan adu ukhul da hoji lambi chappa ya da base mayam khambire natra numi kya surage yes adu di government le tabaga chappa nai habni aba adu aina government da chaibe du bo mabu yen thibni habi yaroi ba adu di communal lakhrni right thank you oza mathai wang si ha distrust yuan block chage as a BJP panel member oina yawi banina distrust in a kitang series of events in the past 24 hours kitang haijarabada militants hoji police ki post ni haibaji police ki report ta oina haibaji suspected cookie militants ai adu asom dagi army post hoji phagaucha awang lekai leba army post ni moina attack chatharak 30 minutes from gi firing ni aduga masira natana churchanbu gi tuibong area da Assam Rifles ki Casper na mioi ani gari thomjale habegi ihogda CRPF ki vehicle maina mai tha gi balekre aduga madu incident duga mari lena 20 kugizo youth se custody de loksal leba aduna habadi achi malaire aduga atopa mafam da violence ki incident myam leba adusu churchanpur gi zu mob violence or the mob culture amani aduga khoina hoi series da khoina singjamai da zu mob ki aduma culture amadi ngarang je happy thengnare aduna overall yek pamatam da hojik violence sum lay morerom ge violence lay chasat ki violence sigi incident firing incident ngarang makini aduga nahana hojik kano da sina kai thei da hat amaje hojik combat uniform set pa cookie khulai pipe ne ba moina changa ga mai thabagi adugumba pauju lay aduna lenga ke side ke di yes akhogi chief minister New Delhi satuna president da unari magi efforts me amama kano tauri aduga akhoi atopa MLA sing wari samba ju behind the scene thapti mayam honari hairi but violence incident je sum hengalak labnina army da bhawa target tarok labnina government je magi monopoly over the violence lost oi grabra militant sing now in a dictator bra habi questions yam chaun lakle adu swise the leadership ki magi role zikar mai thambi ni first point ta project ngarang thokiba yamna unfortunate oiba incident phawakchai khai manakta leiba phawakchau maning lekai manakta leiba army camp ta sumaina militants kharana sumaina nomai series of firing tawkhiba khotkhiba adugi retaliation da zu amukhanna army camp tagi loina na IRB CRPF 58 battalion yauraga combing operation tawkhiba retaliate tawkhiba masina achoba indication am piyeba masina piribe indication je karino harakanda militancy lairiba kudimak irrespective of what communities they belong to lairiba militants khudimak je hojikse laiba sarkar popular government anobum semak pamatam dagi amadi central government ki kopna monitor tawraiba masidai MHA yauna kopna yengaiba no anbare numita bo hojik report lawdana khotana tawraiba myam je sijina hojikse militant groups lairiba khudimak je hojikse unlawful outfitting je hojikse makoi je moi yamoi lengam dreba masada pakhat pa nuai taba aduna maram oiraga
moina tawriba thabak singje thinjalakadore public singda public grievance piba public te inconvenience piba lairiba praja singda wahali khola liba singje mase yam kupna government na content tongnaba amadi masi lotion ginaba eradicate tongnaba sigumba phattaba wahi phattaba thodok singje thondanaba eradicate tongnaba sigumba activities singje makha tana chathalaktanaba tawri haibagi indication amaneba firing torpedo that means other retaliation tawdi if the army is attacked we retaliate was the cd it's mahosani army gi seek and destroy habam leibani yes they are not happy with the Indian army they are not happy with how the government is handling the anti government elements si am nungai treba mojo si ne indicate tawri je si ne ba aduna maram oraga ngarang je same night sida ngarang je ngarang ahing ngasi ahing bowa je combined force toraga IRB yauraga 58 battalion CRPF yauraga personal yauraga hojik je ngarang je combined operation tawdana adage adudai content tawgreba hojik aduga kwal stras makhata dringa swai je lakchaning mo wahangdi why ngasi bo ngari je kari gino Manipur da irang me je haurok padagina every corner litan adai atop meam da kuki khulai paiba sing su de leba sing yawi have ze CSO dagi villagers le dagi mayam na loin hanjan hai lakle aduga hojiki ngarang phagak chau da mine army post attack to was police report ta high ribbon suspected kuki militants aina mafam de da maitai or naga or tangkul na changa ga kap ka da mafam junati kuki ge taina kuki na haina high ribbon adu akoi ethics ki term de suspected allegedly reportedly singmo wahizi sin da banina aduna sugi framework ground rules thugaire haibaje hanjan na masigi evidence mayam leire hojik at this stage army da bu attack tore if the state government is fully committed lamdam asigi damak lep haiba taragadi abrogate to bodi kedo adugine ainu hojik haijagi bido haibadi tawriba government handle tawraiba anti government elements sing ko adagi militant group sing si handle tawraiba mawong je hojik militant group sing yam nungai tre hojik se mkhoi je pen da lere moi da pakhat pa moi gi existence ki question ama la abne na whether moi je exist to gidra to roidra adai government sina handle to re mong je mkhoi da inappropriate way na khalak pa sumaina government handle to pasna maram oraga leiriba praja singda moina apamba mong da handle to ram badong yalak ta ba si achob indication am ne ba army deploy to riba army sing du da moina army sing du na kupna monitor to re hairu bagi moi je out of frustration to da maram oraga hojik se ngarang je firing to we khole na ngarang adu ba pau khar lai ba aduga in retaliation hojik to da maram oraga combing operation to chhalle ba athu matam da adagi further adu content to raga further escalate to rokta na ba adu ba kupna monitor to re amandi darkar leiba akoina backdoor da haibe aba chiba panthong da haibe adaba adugumba policy program ayam amasu leiramgani haina khanje agi wakhanda aduga akoina policy ma lei matam da as far as agi knowledge na concern tobuna maram oraga akoina policy ma tauge implement tauge na harak matam da each and every policy je akoina mi khudimakta adagi akoina assembly da adagi sigumba media da platform da chauna akoina policy je kai gumba haiba taragadi ko sometimes hairiba policy sing fail oi gibi yawe ba aduna akhoi dagi hena ko wangaba ko adagi vision leiraba mayama bani hojik government ka phami se adagi hard working amadi commitment yamna chauna leiba honorable chief minister na baje popular government am semak matam da PR ko ine leure mayam nungai na dre adagi central government mase amukhana keno se popular government se amukhana keno to holaji reinstate tawraji haidana adagi tungi mangi heyengi hangchit ki decades ki kona sigi law and order every parameters me amja masi study tawrakanda hairiba misak se masi khwaidagi fit oi haina khallaga me am across all the sections of the society amadi accept toba yes acceptable oiba accessible oiba approachable oiba ko aduna henna sigumba leiriba the idea of Manipur se sigumba idea sing se sigumba school of thought se खल्लगा लेबाक सरकार से चलाइगनी न खनबा अदुगुम मियोय बने हापै सिसु सेंट्रल गवर्नमेंट सागना खल मतुंग दा हापै ने बको यस कैपेबल ओइबा माइन हापने हापै यस कैपेबल ओइबा लीडर ने ममांगी हजकी अटेंड कनो जस्ट्रास हाबदि militancy हाय बट स्पेसिफिकली ngarang gi dokhoni एकमत मणिपुर gi सिनारियो ददि आयाम बना हाबजे कुकी militants under suspension of operation yes aduna madu confirm verification nama changi police personnel sing dagi police ki moi ki report tagi
police reporters suspected cookie militants hai yes adugumba adu moina until and unless kai gumba verified tawdri hai bokta akoina masi haiba yade na khali because haibadi hojik thoklai ba yengbiu hojik se hainari nga sai ju haigre madudi lairiba mafam corner sida hojik se irang singje escalate tawre irang singje hengal en hairiba masing hengal en escalate tawre di hairoi irang singje hengal en hairiba masi aina yengu matamda hojik se akoina lekai da mi ani khanaba adugumba individual ani khatnaba lekai gi watho sigumba singje state issue hena hojik se emotion da chalaga hojik kanna pukhalai right aduga masigumba thodok singje akoina leiriba platform singsida ko adagi mayam gi oiba representative singsina thoglaaga sigumba wahi wata singje yamna seasonary matamda masi yamna chauba escalation oiba abagi yamna impactful oiba oiba aduna maram oiraga yes wahi wata phajaba sina aduna that's a different story adu unparliament adugi wafam do kona lakchageba aina haijabadi hoji litanda amada corner da thoglaiba issue me ama masi leikai da amada thokpa thodok singje masi state issue hone ukhaleba mayamna of course litang issues di hojikti adu just individual gi issue ne haibe yaroi masidi it's a state issue the props to the government state issue ohele abane hojik it's state issue because civilians hojik national highway highway de chatpa yarta ba haise it's a state issue oira abane ba seriously han oira moneteba oira abani adubu further escalation prevent tawraga adugumba mafam singduda ko akoigi hill areas to oiro adugumba village corner singduda iduda darkar leiba military personnel sing deploy tawdana further escalate tawdana ba yamna thuna deploy tawhangiba masi action yamna achauba action sing uba fangi akoina government ai props to the government kaigino har kanda leiriba kuina sangna irang je thola e ko thola matung da rashtrapati shasan lakre adudagi mayam ge khallaga public sing je gi apamba pamda sing je loina yenga kanda center na mukhana government se reinstate to holle people's government se reinstate to holle then hojik 40 days 60 days khatam ngai ri bani ko adagi sidai sida top issues me ama lai ri bani right issues me am lai to ri ba ko haugi ba thodok sangna thoklai basingna achauba kat ama mark tawre ba achauba injury ja akoina within a very short period of time da masi akoina content to ba haibase masi kitang kuina changbada or kitang matam khara lawgada process neba khudimaki process amam loi leiriba right that's right no doubt hoigi cm anobana mana hoji community mayam manipuri nes ke concept de progna bagi honarak paje khoi mayam udabana te paulus mayam thengne khoi hapas mayam hapki ado hoji ki miyam na especially khoi na kokomina rally to gi march to gi badu logi resolution ji mayam ji marak te yeng pon da su abrogate to was am important oi gi bani aduga hoji nrc implement to ba or similar mechanism hoji khoi gi census 2027 gi masi gi census ki mangoina na house listing gi exercise si adumak hojik September 1 dagina September 30 handak se hidum tawni hari aduna JFD na talibadi census defer to wiro habni masi postpone to wiro habni postpone to because pan India gi damakta house listing ji April dagina September manung dalo shalu habani adu Manipur gi ju September thada adum tawna bai damakta hairakle aduna haibadi just numit khara tha khara budi postpone tawre but it is still within the timeline of pan India yes aduna sigumba census kumba su abrogate tawgada sigumba core issues raised the touch tawrakta matamda focus ni tawrije aduna miyam na magi mami du urakta matamda miyam na pen da bagi khulaus lawpa yes khudimak process sama layeba thabak khudimak se process sama ta chatleba procedures layeba step by step procedure layeba hairiba procedure je akoina kalaga result end result hekta lakpa ya deba aduna end result laktri bogdi ko unnecessarily sumaina akoina judge tawgum jeba unnecessarily akoina end result ama laktri ngai da akoina masi thuoni masi tawrani hayo poche anticipate to akoi tawgum jeba akoi han akoi masi until akoina keno phawdri bogda pattern ma udri bogda ko masi akoina hekta judge tawgum je akoina conclusion da lakum jeba ko hojik government je hojik matam khara katang hauda ngai riba 60 days mukta neba aduga 60 days sida bukta so many developmental works ko so many akoi core issues sing address tawna ba ai example ma pija ge ba handak ikui kuidana ai seng hai ge ngasi amso hairam ge NRC gi issue je ngarang joi hai NRC gi issue je
debate tongningai sungai leite ba okay sige NRC gi suji gi second round the last the distrust second yes I got your point distrust ngarang hai baso ai phasana tahawi let's come in the next round aduga freedom of expression gi wari je freedom of expression je koi gi constitution gi makha da laiba freedom of expression je masi sina it doesn't say that akoi na mi amada hekta jingkha bhareng sejanaba akampet ngangba sejanau haidana adu freedom of expression natte ba right freedom of expression je masi se akoina akampet mingon da akampet nganga ga chaiba ko phattaba wahi wata unparliamentary words sing sejanaba adu akoina kaino kaigumba platform amada sejanaragana yam hena masi freedom of expression je sigi against the labor chak mane ba freedom of expression bu kalaga freedom of expression bu nekhairaga unconstitutional ba thodok ne hena khang noted aduga yes adagi mob justice ki wafam ama lak matam da na sai gi hai gi bedo nang thoning da thodok ne yamna ko thoning da thodok ne adu mi khudimang na amata nungaite ko both sides ta nungaite ba unparliamentary words na gi bidu su yam nungaite ko adu leiriba channel singsina madu kaigumba adu maina escalate tawrakani na khangadi madu either kano tawba ma kakthap ma ko adu ohandaba ma hoi life ta thadok ragadi that's a different thing now here the question comes masi akoina ngangi ba singsina su hoi khangadabne ba whether I'm crossing a limit or not habisi ko limit ama cross to matam da chamana na mangon da su mi ama na haiba matam da magi macha masu sing du su nungai roi ba chamana na adumaina adu dai du da haire hairaga adugi retaliation lak matam da mi khara omse laga smai smai na thokdok khara thoe khole sengdok pa adu ba khara thore na ngarang jai urame ba ko TV da kai da urame ba adu it doesn't mean that hairi ba singse akoina amana tawraga personal kharana individual kharana madu instigate tawraga adu di point lak pa deba okay adu point lak jabna adu gi thok to ba adu gi thoi da ba thabak sing myam ma ubre ko recently ngarang thoining da ba myam ma thokre adagi hujiki keno da unparliamentary watch na gi ba nungai taw myam ma adu kai gumba tawram da ba taragadi adu su thokloi kai gumba adu thoklak pa do adu su thoning da ba thodok ni amadi honorable chief minister masamakna Honorable Chief Minister Masamakna adugumba thohaningdaba sing thokiba sing do madu amukhana tawbiganu haidana appeal se tawrabane ba okay appeal tawre ba distrust na appeal taw masimang ne na distrust gi hangjaga taw reaction ma lakani an iche joisri reaction ma lakani kangagadi mangjauna na khoi action ja khoi wakhan khallaganda ko sijina kyam yamna escalate torpa yai kyam yamna Leba amagi chief minister neba jejo sri yes leba amagi chief minister da dumai ngang bai baje si magi sympathizer obiya sympathizer oi da biya ba akoi khudimak ki ko citizens khudimak ki Manipuri khudimak ki ko masi mamai da mu khaijin baga chak mane ba leba amagi chief minister da dumai ngang bai baje yam phajada ba unparliamentary word ne bisin nagri adu mathang manaw su thohaning de amade aina sigi platform se lauraga request tokjari every kanoda mi khudimak to ko jusu maina sigumba platform share torok mi khudimak ta hainingi sigumba je khoina thohaning de adagi thokiba adugi retaliation tawgiba sing dusu ko honorable chief minister already swaida haizaning baze yes unparliamentary wise in ba at the head of the state that mahai baze masi yamna phajadabani masi yamna sudum yaningdaba condemn dum tawi but at the same time mob culture juju yamna phataba haidi logi makhada ju ek moigi mathakte action lokhat pa yaba adukumba action amadi oire hade logi da yeng pataragadi aduna swise raise da khogi chief minister di yamna capable oiba chief minister ni mayamna approach over so my supporters na nungai ba my phongdo mayai but as a chief minister mana di my sigi situation ze handle tawna bai damakta adum mana tawbigano high kre adu khatana tabida like what concrete action chief minister gi side tagri lokhat kadage sinida concrete action hai badi si sigumba culture jam hanna thokna ba haidi magi against mayam pharak patargasu madi as a leader loima accept tawgadamni na adum haidi both sides da both sides da sigumba thodok se thohan biganu amukhana ko action ama tawramdai da reaction ama lei haibase akhona wakhan khalla kanda masi sigumba thodok se tawdana ba mathang manau su sugumba thohalakta ba adagi sigumba singje sijina exemplify tawgidana ba sigumba appeal je tawrabne ba ko aduna hujik suppose ai kanom ta haijage ba suppose hujik sida issue matang da pukhal e ba ko si akhoi panelist member sing phaminari bangasi hana tawgiba phamgiba sing mayam ama core issues mayam ama nainarak pa matamda core issues to si phatte haina
nainarapka matamda address to honnabagi damakta si issue je pukhalakpa matamda sigi reaction adu maina thokiba amta laite thokiba thodoktu kaino har kanda personal hoina mingonda personal hoina rokpado personal hoina lowbaje masi adu mathakta TV channel amada openly sigumba unparliamentary words freedom of expression bu namkhairaga sigumba wahita thongi baje masi je yade haiba poche haino oza aduna maram oiraga aduna maram oiraga issue da puthoro kori issue da nainasi ko amada nainasi but personal oiba famse naina da bana phaiba kaigi har kanda personal oina puthoro matamda magisu amagisu doina personal narakani basi ethical oiba pot na teba si TV channel sing na zu masi je thokan dana ba kaigumba sigumba sing je torka tar ga marak ta dum thatlaga adu wahi wata da tobigunu kopigunu haidana masi aina aige side tagi zu aige taraf zu masi and request tawning e that's nungai taba thongdok ne ba che good point to be noted haidi mi amagi image shokadaba wahi zo haradabani at the same time mob culture zo khani anem tagudam matam zelo chalo no khoi de kitang kano tawre aduna ai oza Dr. Yumnam Preman lakchege oza khoi gi legally yang pamatam da hoziki militant group amana sumaina army gi post attack torpaje masi je just law and order gi adugum issue din natrabra khali masi yamthina chawba khoi de protect taw bigida singi mathak protect chatharaglamni aduna CJ can this be considered as war against the state kind of lower yarbra UAPA eki makhada ga moigi mathak action direct nakhut yarbra su gi framework thuai basi masi ya phongna mayam ma incident mayam de lekhre aduga hariba particular incident ji masreiza police report gi su hai basi suspected cookie militants haire cookie di pali aduna khola pa basi militants oidorimnina direct action nakhut yarbra waza soisem kanu si khanai si amna kanu oire ai di ngam ngang du yab jane haidi ahan bada ai gi di hujiki pot ahum lai ko khoi si paksi de sinei masi media na tau jana yamna akhoi gi militancy ga terrorist ga insurgency ga ahum si interchangeable oina sinabe pot rama sum lai ba hai tar adai haijai do tam ahum si we should very cautious ai lo da yaw ni ko ngasa akhoi si hujik se cookie terrorist haram se militant on gre chang kholai ni ko militant se Pakistan ka origin to ba militant di with objective ne objective lai gari magi method of warfare si khena gani ai magi target to do se si khena ni de mai character manga to piri adu da fulfill to do ni militant se tang wang khalai ni madi civilian da haloi militant civilian da kapo okay civilian da kapo madi police ta army da kapto ba government kapto ba madi misam mai tharoi misam no mai kapo militant ji di aduna militant sina khale kari dori nu se khale adu soiba hore ko adu moi gi aduga moi di insurgent nate insurgent di leiba ani lan tawna ba ningkha tamba gi polom sakhre adu insurgent ma clear natre adagi militant ju natre moi gi khwai dagi most appropriate word di terrorist hai dawne moi ji terrorist law na khoina terrorist law ram badagi mu militant mu on gare si very dangerous adu di civilian hati hara ne militant di civilian hati moi attack tawro moi di maroi moi to do army ku kapai di or mu sai ko khang di ko adu ai na ma sai da aida mo militant la terror insurgent kharam tawro me thaina mu insurgent mu haira me khaba khara na wa mu mate khrai ade english ki da hindi ki da manipuri law khong to me am su kamen pinare adu asik bade mo terrorist hai this is the most appropriate word ni terrorist na arm gang ga ai gebra khara handaba state zaraga terrorist adu mo sathi sathi mi ga hale kholisi terrorist mi mo yam pam jaba hai tare ana sima khoina either militant or insurgent oitare ai wakhalon da engon de literature guide hauri dakar epijege adana moi chi di terrorist ni haiba haino moi na tawrisi di to strike terror in the mind of people never people is the terror ma strike to do adu moi end goal dinga sai pot to mayam to pithok si di clear case of terrorist ni sim khami tare aina haiba nate isam sam haiba da akhoi gi unlawful activity 67 gi section 15 pa be ra 15 da terrorist again to list sang yaram adu lorga mu harate nai sanita gi section 113 pa be ra adu da terrorist yaramani aduna sigi posima kem daga no mai kapsalaga army singina koitan taraga moi bu hati this sima pitri am da thoktri army act army indian army sima ek army act 1950 ai aduga section 3 gi my close number x to pavio
enemy define tawdui enemy si enemy ni yawbani du Indian Army itself is not doing his duty sima loire kwari CRPF ki ek to yawbani base ki ek to yawbani they are enemy ne terrorist ko ko no environment attack to is they enemy mo jaga da encounter on the spot tara hato ko to sidi the operation kai operation tori operation is only namesake operation mi ko phara bro is anyone caught red handed or ngasi bok to Manipur ka thengna ga boy phadi mi phale ara khon ji to boya se na khambada safest way di amini halak ka to thabak to ngamba akhone si minister da haibam nu thokte because chief minister is the chief minister for Manipur ni so in tarkani tha Chhattisgarh tawri model se Chhattisgarh loidure na Maoist sing se Maoist ki basa 7 district of Chhattisgarh 7 district ni Manipur mangam sawri ni magi jungle si ju kanu do thala uduin adu da takhai si takhai si Indian Army yawde ko there's no Indian Army BSF yawde takhai si Chhattisgarh police na mang thara CRPF ko takhai ni kam basa region ji da basa region means including Bilaspur district yawga 7 district of Chhattisgarh Ozawa ziki Manipur da risk mai kapna ba du ngarangi phawak chawgi army post attack tarwa si mayam zina already high time state government na du lokhat pa ya bagi mangi protocol adum ya bagi ya taska mukna ba se lo de yaw ani ni amana Kashmir ta bodu maina unified command ga si governor da kaida piraga command ga tawga sumaka da kanona Indian Army na makok thanga ta khai mama aduga Chhattisgarh di state government tawini state government tawini Chhattisgarh government na moidi already armed police force ekale ba ko salwar judum ga tawmi supreme court ya ge salwar judum do you are arming the innocent youth and tawga kakta khre ba ko adu ya da budi hojikti moi police na tawini and ana sidaluri sa khoi government see whether we can do that or not I say si mayam maru ba sum tauri babu ina gi tawi sum wan da gi pham du kana dre ya heman ngi bata to bangam dri basi kari na mar ni oza koi je ethnic city yamna leibna oi gadori brana traga power je center na paisin bagi mamita power center na pai ba yade sida khoi lan bam le khang da bana pa ngai ni center na power pai he police da kai mi yadi yada poni constitution scheme se sida law and order is state subject ni masi any case da center na pai su ya yadi akhoi khang da mina center na pai ba yadi pai ra moi ba su adu angau ta du ni center do he adu tar state government na tawdri je kari ginu adu di moi na tawbo tawningam dab tare natraga na kaigumba condition khara manung da leram tare do khoi na hawi aroi ko kaigumba sai condition ga leram do law and order city state na tawgo bani haidi state government is sovereign ne ma se India is union state ni state me am pulang India is oi do ne India tongan lai poti state central government tongan lai poti state sina law and order is state subject ne madu di kai de lai no kan 7 schedule ki state list ki list number 1 the public order entry number 2 na police hai do ne ba ko police ka public order state ki subject ni maji karam ta leite center na ngam bad lai article under article 2 akoi 47 makha da direction khara pirak pa ya adu to ada to na ko argana article 355 ki makha da direction khara pirak pa ya adu me am direction indaba taragadi article 365 ki mathakta state government is not carrying its function in accordance with the provision of constitution naraga PR thamba ya ba ko adu wari ni adu yamna extreme oi khare aina khambada hojik to ya ba se akhoi gi honorable chief minister ne adu ga honorable akhoi gi deputy mayam si ne adagi di minister mayam si chatlaga MLA ga su yaw su pulap yaroga danda bo tom changi hoji Amit Shah ai yaw jage khang khoram Chhattisgarh tawri sumaina Chhattisgarh gi di 31st March hayang asi mase maru se this is the last day for Maoist la tholo ram si the Maoist ko sima ka pa ga the end hai loi do man ka loi mayam sa so hol tan ko ta to do ni ara Maoist ji loi do ne ba si do ko loi do Manipur gi di aduga to North State gi 2030 high grade union Amit Shah na plan road map ne pi ba di nate adun aina khambada khoi se sigi si loisan na ba next ta Maoist loi do tang tham thu kuidramina tang ko thama thoi da part 2 oina akhoi North ki particularly Manipur gi terrorist sing se terrorist habini ko terrorist ki dias ko na kuki naga ka maite kai hai ngai ti terrorist mo dharma ga leban ti berani terrorist ma thong kham jan te ba ana terrorist sing de lotion biro sa ta khai bam changi ami sa na yes ta khai ro soim tor loi ana khaba safest way di military crackdown se military crackdown to ba khudi akhoi gi di yam phabam na
ꯑꯞꯁꯄꯥ ꯁꯨ ꯂꯩꯅꯤ ꯑꯥꯔꯝ ꯐꯣꯔꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔꯒꯤ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯦꯛꯁꯟ 3 ꯃꯈꯥ ꯗꯤꯁꯇꯔꯕꯦꯟ ꯂꯧꯊꯣꯛꯑꯅꯤ ꯁꯦꯛꯁꯟ 4ꯗ 5ꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯄꯤꯔꯤꯕꯀꯣ ꯑꯦꯅꯤ ꯇꯥꯏꯞꯇ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯏ ꯆꯠꯇꯤꯁꯒꯔꯗꯗꯤ ꯑꯞꯁꯄꯥꯁꯨ ꯂꯩꯇꯦ ꯋꯥꯔꯤ ꯕꯣꯕ ꯃꯣꯏꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯑꯞꯁꯄꯥꯁꯨ ꯂꯩꯅꯤ ꯀꯩꯗꯧ ꯑꯩ ꯈꯜꯂꯤꯅꯤꯀꯣ ꯑꯞꯁꯄꯥꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯃꯥꯏꯅ ꯁꯠꯇꯤꯁꯒꯔ ꯃꯣꯗꯦꯜ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯆꯠꯊꯕ ꯑꯩꯁꯨ ꯌꯥꯏ ꯄꯥꯈꯠꯂꯤꯁꯦ ꯑꯩꯈꯣꯏꯁꯤ ꯁꯨꯗꯥꯟꯒꯤ ꯇꯥꯏꯞꯇ ꯂꯝꯁꯦ ꯀब्ꯖꯥ ꯇꯧꯅꯔꯒ ꯇꯦꯔꯣꯔꯤꯁ ꯃꯣꯏꯗꯤ ꯁꯨꯗꯥꯟꯒꯤꯗꯤ ꯐꯣꯔꯁꯅꯤ ꯈꯥꯏꯗꯦ ꯒꯣꯔꯃꯦꯟ ꯐꯣꯔꯁꯀꯗꯤ ꯃꯅꯤꯡ ꯍꯜꯂꯤꯅꯤ ꯗꯥꯔꯐꯨꯔ ꯅꯨꯡꯐꯨꯅ ꯀꯔꯤ ꯀꯨꯝꯇꯣꯡ ꯀꯣꯔꯥꯡ ꯂꯣꯏꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯤꯕꯦꯜꯅ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤ ꯁꯨꯗꯥꯟꯗꯒ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯄꯥꯏꯗꯣꯏꯖꯥꯠꯂ ꯈꯪꯗꯦꯕꯀꯣ ꯃꯥꯏ ꯃꯆꯤꯁꯦ ꯄꯣꯀꯦꯠꯁꯦ ꯄꯥꯏꯅꯔꯒ ꯂꯥꯟ ꯇꯧꯅꯍꯟꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯚꯥꯞ ꯇꯥꯗꯦ ꯑꯣꯖꯥ ꯕ꯭ꯔꯦꯛ ꯃꯃꯥꯡꯗ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯪꯖꯍꯧꯒꯦ ꯍꯧꯖꯤꯛꯀꯤ ꯐ꯭रीडम ऑफ स्पीच ꯂꯥꯛꯄ ꯃꯇꯝꯗ आर्टिकल 19 ऑफ कॉन्स्टिट्यूशन ꯑꯩꯈꯣꯏꯗ ꯄꯤꯕ फ्रीडम ऑफ स्पीच ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯑꯗꯨꯒ at the same time ꯑꯩꯈꯣꯏꯅ right to protest ꯁꯤꯁꯨ ꯑꯗꯨꯝ ꯂꯣꯟ ꯑꯗꯨꯝ ꯃꯁꯤꯁꯨ protected ꯅꯤ ꯍꯥꯏ but mob ꯑꯃꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ private residence ꯁꯨꯃꯥꯏꯅ gather ꯇꯧꯔꯒ clarification ꯀꯨꯝꯕ demand ꯇꯧꯕꯁꯦ ꯃꯤꯗꯨꯅ ꯐꯅ ꯐꯠꯇꯕ ꯃꯌꯥꯝ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯈꯤꯕ ꯇꯥꯔꯒꯁꯨ ꯁꯤꯒꯨꯝꯕ mob culture ꯀꯨꯝꯕ ꯂꯥꯛꯄꯁꯤꯗꯗꯤ ꯂꯣꯟꯅꯗꯤ ꯀꯔꯤ ꯍꯥꯏꯕꯒꯦ ꯃꯁꯤ criminal intimidation 하이나 로그도리브라 스와이즈디 오자기 못 खरा थम्बिरम ब्रेक ममांगदा कनोसे ये बैलेंस तो उमचंगे खोइना मसी याम कन्ना हाइबसु यादब एरिया ले याबसु कसु काइदे आर्टिकल 19(1)(a) ओइदोइनी फ्रीडम ऑफ स्पीच एक्सप्रेशन हाइसे अदुना सिगी फ्रीडम ऑफ स्पीच एक्सप्रेशन सिसु अखोगी रीजनेबल रेस्ट्रिक्शन हाइदना को मा आर्टिकल 19(2) दा मागी 7-8 पॉइंट याव asai kanagumba unity integrity of India ga tawba ko adagi contempt of court and incitement to offense kana kan adagi di keno yawni public moral kana ko moigi adagi friend relation with foreign state kana ga 7-8 ma yawri ba ko adugi manung da challaga di freedom of speech reasonable restriction ko adu freedom of speech kind speech expression absolute na teo absolute di my limited by the law itself ne ba ko si ma ko khangbi tare aduga ngasai gi Manipur context la ga aduga government gi फ्रीडम ऑफ स्पीच एक्सप्रेशन नतबा सिदे को सेडिशन गुम नुंग लाने बको सेडिशन गुम बद लागा सु सेडिशन सु इज पार्ट ऑफ फ्रीडम ऑफ एक्सप्रेशन की पार्ट अन अखो एने हाइजे दि कैनो नि ngang masi ngang badi yadi yaba aduga limit lay bako si ma khoi khang tare limit se government gi matak ta khoi je loi ngang bu yai we all are entitled under the article 91(a) 21(14) ga par kanda government matak ta ngang bai ngang ju taw da bu policy program scheme do ngang do government ki policy do government program do yani de maram ni sini adu ngang ba taba person attack to budi jate ba ko adu di law no su permission pide adu adi ai di mi am ta nate ko ai ai di law de yaw du ne hai ji adu ga to ba da mi am na ngai khalo ne ai na tra oza na tra mai akhoi mak te amane te ngai khalo ngang ba sida ita police pha do ba ade de phu do di nate ado akhoi Kedarnath case na 1962 ai ba case Kedarnath is against state of Bihar and adui matung da case mem lakhre hoji bokta landmark man oiri hoji Kedarnath su samane pol ki speech people kaino kaino haiju lugi pha na tawni ne ba ko sedition panda adu supreme court haije kaina kanda whole speech su power mai nang na matiam ka khar aina nang hakadam ni tukodam ni adu tang lauthuoga hakadam ni tukodam ni hai gren pha dong na tab whole speech minute taranga me kun ngang me whole speech su par kanda man ngang ning is kari no adu the base of akoina matat akoi gi phatom lei akoi gi matat thadok bisi angang am tawri dana huje ozan kasana ngamusu aina ngamusu matat se lauthuoga matat si taga aina minute ni phu manga punga ngang ji speech tu pulap thadok bi de phado adu thado aina ngang gi matat to minute amagumba second khalo thu adu thado ne thado ga adu dang na ma si punishment to budi jada ba whole chamane na honorable biling mathak ada tawri du su da order tip ki tawi adu whole ta do ana adu masina Kedarnath ruling ko Kedarnath principle ko whole space taraga decide taw do ni ko matet na taw ya do adu ai hujiki khoi gi sujata ki thoi do ai di masi nungaite ma su yam society ki am tawjaba mini nupi ire Manipur da nupi si tholok tra mayang taw si ire leitre moi amani natna adom da ina ma si phai lawe boko adu ma na ngangi du budi lam sumba adu da har da Kedarnath ki ai taw ba ya ai na khat le ai nda ngang khan me se taw ya si kaino kanda masi yam lai na sai mo mayam lai da du la le ko mob ki si mamang da mob violence leram de Manipur se ko mob violence ki mob lynching gi law ama semja ke haidana ordinance ama semja ge tha ba si Manipur si ani su bane Gujarat ni halan ko to Manipur arai ba le ba na te India gi law mob violence control to no law leite India gi ama Gujarat le Manipur ne second ne ko na tha gi bani president SNP bi raktre ba ko adu ba le ba ne adu ga mas adum ba le ba ni aina hai mob violence hojikti article 107 ki kind clause number 2 ra bartenai sanita gi 13 gi clause number 4 da yawra bani mobile di yadra bani hojikti amayam khangda om sai lo leti khalang ne ba ko mobile si phaga da bani
no one is allowed to take law into their own hand mai makhut law ju pai badi yadi ba ko aina khemcha nungsi adu nungsi hairaga ekta mangona ngang khre ko fu do ni yadi adu noi taw ga haga na akoi karamba section of Indian Penal Code ki makhada tor FIR nagarik Bharatiya Nagarik Suraksha Sanhita ano CRPC du Code of Criminal Procedure makhada FIR chalaga police taw tai na major complaint taw ga bra adum da sathaga da bani salaga ta pu ni nang akoi thi nungai tom le